Neet Satrasing Amadi parents Yaona medical directorate Meritlist Thoktabagi Khongjang Changsinkhre Lampel Pat Rims Rota Laiba Directorate Health Services Meritlist Thokpiyu haina Khongjang Changsinkhre Makha tarakpada miyam gi mahut sinduna hizam brojena fongdorakpada Neet ki result out tawkibasi yamna kuire adubu ngasi fawba newspaper amadi news media da karimata phongdana laiba basi yamna nungaite guardian singi innocent haibagi matagum Karamba matamda registration tawgani karamba matamda counseling tawgani aikhoi loina hangnari bangaktani masida Directorate Health Services Government of Manipur na daita asi lobi dabra haina wahang hanglakli parents samu oina nungaijade haina su fongdorakli mayam gi kogi nit ki angang jing size inau mayam koi moi result out of bisi am koire adu ngasi ba koi gi inta information newspaper da kaidana tragana tv la local gi cable news da kaimta information phangdana tamam pa jing ji am innocent oi leibani masida da koi kamaina tawre adegi kam kanda online da registration tawni adegi ming channi koni counseling tawni je loina hannaba ngaktani adana masida maroina director koi gi health services government of manipur koi masina daik ji ro lobi dabra masima koi khatang nungai jide parents amoina aduga parents mayam gi behalf tani hajer bise adu masi kitang seriously lobi koi manipur ji hayeng hansi kai thokne tambagam daba dum ba mapam amani aduna kaigumba irang lakna kotna adegi net phangre net thingre khot ka hai adegi koi kamai to roi manga dabra sidira nagi koi contract lobugi ojo chek lan thungi ponate state sida hayeng tungi ekoi gi health sector sida toba role logo daba tungi ekoi gi career fan singa daba angang sing mayam je smain to busiam nuaite si khara koi seriously lobi yu adu mayam gi behalf ta thu wada to ya ba kaino notice thopi bra adegi khabar hapi bra adu kaigumba ma necessary action to biu ha bese parents amoina mayam gi behalf ta hajaban